अहानबदा मरुओइबा पाउ नागा फीस स्टॉक की मातांगदा मुइबाना फोंगदोक्लिबा वाफम असना स्टेट असिदा सोकदबा करिसु लैते हाइना चीफ मिनिस्टर एन बिरेन फोंगदोक्ख्रे लैंगाकना लाकदौरिबा चहिसिंगदा मैतै चेंग मरांग कायना पुथोकनबा थौरांग लौखटकदौरि अमदी मणिपुर हाउस राजबारी की फिबम यंगसलुनबा इम्फालदगी ऑफिशियल टीम अमा थारागनी हाइना चीफ मिनिस्टर एन बिरेन हाइख्रे खुरुमजरी टाइम्स ऑफ मणिपुर की नुंगथिल की पाउ मियंग ताबिरिबा सिंगु बिद्यापति मयांग लंबमना तराम नोकचबगा लोइनना हौजिक पाउ मचा खाइना मयामदा पिजरी ग्रीन मणिपुर मिशन माई पाकनबा तोंगान तोंगानबा मफमसिंगदा उ पांबी कया थाबगी थबक चथरी चिंगी मफम कयादा थारिबा पोपी पांबी सिंग यानथटलगा उहै पानबा पांबी सिंग थानबा थौरांग तौरी भारत सरकार गा एनएसएन आईएम गा अनिगी मरक्ता चथरीबा शांति की वारी असिगी मातांगदा आईएम गी मुइबाना फोंगदोक्लिबा वाफम असिना स्टेट असिदा सोकदबा करिसु लैति हाइना चीफ मिनिस्टर एन बिरेन हाइख्रे वाफम असिंग असि सीएम दरबार हॉल दा पांगथोकपा मियाम गी नुबित अमदी हिल लीडर्स डे गी थौरमदा फोंगदोक्खिबनी अयुक अंगनबदगी हौदुना मियाम गा उनबा अदुदा ग्रीन मणिपुर मिशन गे एम्बेसडर बेलेंटिना सु सरुक याखी चिंग अमदे तमदगी लाकबा मियोय कयागी वाकत ताबगा लोइनना मरी लेनबा डिपार्टमेंट की ऑफिशियल कियाना थबकता ओंथोकनबा होनखी चीफ मिनिस्टर गा उनबा लाखिबा सिंगदा एम्बेसडर बेलेंटिना ना उजारा सिंगसु यंथोखी हक्सांगी फिबमदा असोइबा लैबसिंगसु व्हील चेयर यंथोखी अमरोमदा नोनेदगी लाखिबा इमुंग अमगी आंगांग मरी नासु तादबा लोनसु थोक्तबा इमुंग अमदा आंगांगसिंग अदु मरी लैनबसिंगदा मही मसिंग तमनबा अमदी हॉस्टेलदा लैनबा मरी लैनबसिंगदा याथंग पीखी लोइनना डिसेबिलिटी की मखादा खुदोंग चाबसिंग पीननबा खंगहनखी लोइनना मतेंग ओइनबा लुपा लिसिंग तरासु मतेंग ओइना पीखी पाउमीसिंग उनबा अदुदा चीफ मिनिस्टर एन बिरेन मखा तारदुना येंबदा नुंगाइतबा यामना वारबा इमुंग कया लैरंबा असि उबदा यामना नुंगाइते असिगुंबा कयासु लैरमखिगनी सरकार असिना अंगंबा खरा पांगनबा होटनबनी मियामगी नुमित ngasiga tharaga uchara sing piba asi anirak sure mafam kayada paksana uchara sing thanaba thaurang tauri kobrugi rans ki saruk sing paktakna uchara sing thanana hotnaragani masida natana sisipur senapati dasu lamdam adugu organization singa pulaga uchara sing thanana tauragani paumi sing na hangba wahangi paukhumda bharat sarkar amade nsn im gi marakta wari sanariba asna state asida sokadaba karisu laite haiki मियाम की नुमित का मरी लेना ना पी की बदी मियाम की नुमित से किसी का निरक उयन बहु जाने रंगारी नान मुक 1400 सैपलिंग अम्मा यन थोए नामों की मियाम की नुमित ngasi su around thousands की मया नहीं ये लिसे तो ngasi की लेवल क्या फबना इस मयाम की इसान पी से कोई की Valentina the Green Manipur mission के ambassador when officially have a vision piece my pang on lie ma I don't think unage haidana I can't measure and it okay canona marupsina manapur galayaduna ekoi masiki juzi a quick pax and a satari forest ki who's a cobru range u pax and a thagani adagi ngarang sukoi sosanpur area da DG masa tharga koi aduda moi civil societies mayam ga poppy plantation se yanthal laga alternative ama pira kanda tree plantation tawna bi deforestation tawra kanda tawriba mayam se madu tawna bi ngarang meeting to khotpa hore मियामगी नुमिता चीफ मिनिस्टर उनदुना मिमानद्रबा मचानुपा अमगी व्हील चेयर फंगलबा वांगजंग लमदिंगदगी मियोय अमा दा मचागिदमक चीफ मिनिस्टर रिपोर्ट पीबीबा अमदी थागी सेनफम फंगनबीबा असिगिदमक यामना नुंगाइजै हाइखी खंगदे करी हाइन हाइदो ngasi kainona pusan birak tana
कोई साना पुसनबिरक्तना ngasiदा lay kholena mana hairaga ngasi pusanbirakpaneba khoi ngangai khangdeba lamdam asida fangjaba maitai cheng asigi thaba amadi pothok hantarakpana cheng asigi mamal tangba oigani olakpa chahi singda local chengi pothok marang kaina lehenana ba hotnaragani haina Manipur gi chief minister An Biren phongdokre wafam asing asi Pandit Din Dayal Upadhyaya gi chamaga ahum suba mapok kumon thauramga mari lainana khwaramban kaithel da leiriba Bhaigas Chandra Maharaja samu phabagi mitam sengdok chamthokpagi thauramda paumi singna hangba wahangi paukhum pireduna haikhibani mahakna makha taraduna handak agriculture department krisi karman award listing in taramapan phanglakhiba asi lamdam asal leiriba lawmi singi hona jamani haireduna handak ikang thokpana maram oiraga rabi crop sing thanaba lengakna lupa crore taruk ki senpham thada khiba leire adubu haujik nong khara laklabanina lawsing asi khara makhai lokpadi yaragani haina khalli ngasigi pali belenga asina lakpadagi award kaya phanglakhiba asi leiriba loisang sing asida matam chana yengsinbagini afaba mating laiba khunai ama oihange hairabadi thabak tawba matamda matam chana yengsinbagi tangai fadaba lei haiki nakalamaramda government college ki oja singna makhoi gi pegi matangda sangsilliba khongjang asigi matangda palladuna government college ki oja singi tolop asi grant commission gi makhada pibani masigi matangda mari leinaba official singa unaduna waroisin purakna balainga na hotnari haiki drought hogasu akhoi nahan akhoi haiba dumaina akhoi 6 crore ma already akhoi thadokre akhoi rabi crops ki da anuba se senya phau yadragadi kari gehu thagadra natragana kari makhal makha thagadagi haiba du akhoi pa crore taruk ma thadokre maitai seng afabajek yam thanadre ba gasu yam loknadre ba aduna madugi maramduna production wala koduna tangboy gani abujiki akhoi local varieties ju maman handa ba production khara henkana handak chahi dei di koi kan honani college gi di moi gi grant commission gi aduguma norm samalai banina madu ai moi gi mi ga su unana ba ai scenery e aduga kramai toga solution to boy age ebudu yenga ga ba ai wari sagani thauram aduga mari lainana chief minister na hai Pandit Din Dayal Upadhyaya gi chamaga ahum suba mapok kumonga mari lainana athauba singi khubam sit sangbani haurak leba mirolna aikhoi gi athauba ipa ipu singi kathokpagi halengdraba thauna anubu masak taknanabagi damak athauba singi khubam sengdok changthokpaga loinana haikat laikat tambani party asigi MLA minister amadi MP singna mana leiriba mafam aduda leiba athauba singi khubam sit sengba amadi haikat laikat tamduna athauba singi mafamda ikai khumnaba utkani haiki MP laibiri ba mayam puna magi area da luna na thambaga loinana yamna history go ba port amana handaki matang sida khogi ipa ipu sing adugumba sunguma nation na sibo sem na ba hona bada kanna ba hona bada thawai kat khiba adugumba masak nairba athauba singi mafam da khogi lairiba countries da lairiba leaders singna sadanjali katpa makoi statue sing murti sing sengkokpa lai katpa lai hupi ba dum mona singba khara taunana ba maramdi ekhoi gi ngasi gi miron sida mamangi adugum kathokra ba ipai pu singi ningsing wari kathokba gi adugum gun singa do ningsing nabani aduna ai sungasi ekhoi adugum Maharaj Bhaigas Chandra Manipur gi puari da hadok nabai adan leira adugum ining thau magi mafamda akhoi karikata mayam puna makaloina na akhoi lai kachaba sengkokchaba laksabani sida magi mapong no mista Manipur gi miyam da ai paumi gi silina mayam gi khuthang da ai yaifa paungjel pijeri Silongi Laitung Kara Ratland Laiba Manipur House Rajbari gi Hauzik Oiriba Pibam Asi Yang Silunaba Mari Lainaba official gi team ama Tharagani Haina Chief Minister N Biren Phongdokre Wafam asing asi Sem Darbar Hall da Pangthokpa Miyam gi numit amadi Hill Leaders Day gi Thauramga Mari Lainana Paumi singa unaba amada Phongdokhibani Chief Minister N Biren makha taraduna Silongi Laitung Kara Ratland Lairiba Manipur House asigi phibam amadi lamgi saruk sing asigi asengba ama khangba sarkar asena ahanba thabak laukhatli
Meghalaya ki Chief Minister Konark Sangmaga su pau faunari state asiga su Revenue Department dagi asengba ama khangan khiba laikhre loinana mafam adu da state ki plan dagi matam ga chunuba house ama sanana ba su hotnari tawbatabu hana lairamba lamgi saruk adugi chapchaba Chap chana kaya lairi haiba hana khangdokna na ba hotnari paumi sing na hangba wahangi paukhumda mafam adu da lairiba caretaker adugi laifam amadi oiriba Pibam adu asengba khangnanaba athubada team ama tharagani asengba ama khanglaba matungda Rajbari adu matamga chunaba amada thamnanaba hotnagani haiki Shillong si aiga tawna rai si ha ahum mari gumba sure si ama khatang Shillong gi Revenue Department dagi si ama khatang lokthokadaba si am khatan thokadaba si Konark Honorable Chief Minister mangun da so aina phone toroga haikre mana su mi thabiro haidana ada lairiba supervisor haidare madudai da aina husiki hariba che sang mayam si clear tawro aduga khara encroachment khara leina haidare encroachment khara leina bodo madu clear talk sen tawbuni aduna aina husiksi sagat pagi dudi state ki budget gi dum sagat pa yani state ki budget gi sagana ba khoy madu gi plan lai tawbada bo husiki lamgi dong ta clear talk gena tawbuni aduna thubada ai ngasi je husi ngasi October September gi ngasi 25 so within October sida da hariba che chang mayam clear talk thoga ai hanagi kogi mayam thungbam sabham lepham dorombodo uji haibi gi bodo madu ma hanjanna ba ai am thuna honani Chamaga Ahubasuba Pandit Dindayal Upadhyay ki mapok numit ka mari lenana Kanchipur da leba BJP Manipur Pradesh ki office palan thoram pangthokpaga loinana lamtu sengkhre BJP Manipur Pradesh ki luchingba kayana saruk yakhiba lamtu sengba atuda Pandit Dindayal gi mafam da su ikai khumnaba utkhi Palan thoram adugi matang da BJP Manipur Pradesh ki General Secretary and Nimbasna haikibada Pandit Dindayal gi mapok numit ka mari lenana state ki oina state adugi luchingba sing adugi mafamda ikai khumnaba utpani haiki Bharatiya Janata Party ki akhoi gi basic philosophy oiriba ngasai integral humanism masi puthokpi dana Bharatiya Janata Party na mahaki integral humanism haiba basic philosophy sida satna ngasi mi crore sam kunthra hena leiba Bharat Barsha sibu akhoi gi lusingiba Bharat ki Pradhan Mantri na miyam gi damakta thabak tawpada ngasai gi antodaya gi thakta leiba kangu singdu digi hauraga amathakta leiba phauksing da sap manaba miyenga loinana thabak si tawpuna maram oire heraga ngasi di Bharat si adugumba prithvi gi saukhatlaba leibak sing adugi lamjienda akhoi mangjin thana chenma ngamai Nakal Amaromda BJP Manipur Pradesh ki President su oiriba Rajya Sabha ki MP KSS Bhavanandana luchingduna Dindayal Upadhyay ki chamaga ahum suba mapok kuman thauramga mari leinana MJ Avenue de leiba Mahatma Gandhi gi mitam sengdok chamthokpaga loinana akoiba mafam sing sit sengkhre thauram aduda party asigi thaumi kyana saruk yakhi Humanism haiba kanoduri dira khigi loinamak sema ngaktina khigi party si adana magi maru eba thokdang ama lawbiram dana ngana ngasi bok integral humanism hodokpiram badagi party ngasi bok chathari eba se magi integral humanism principle tu ngaktina koina ngasi bok toki party sina siona akhoi yobang amai ba prithvi de sakta pang amai ba se lairiba akhoi gi national gi leader sing gi muti mayam si loinamak chamtho haiba gi instruction ama leiba adigi makha da koina aduga akoi ba da leiba amora kai mayam se sengdo haiba gi instruction am leiba adigi makha dine koina ngasi Mahatma Gandhi ki murti se wena samthok cheri bas Makhata ba pau pizadring the break matang lauzari Mega Monsoon Offer. Be a lifetime subscriber of Lamjingba Times daily newspaper at ₹10,000 only. For more details, please come and visit our Lamjingba Times office at Uripok Laikurembi Laikai, Imphal West, or contact us at 8837353352 or 9402991938. Nupi akhoi khongthang khuding seksiningai ngaktani mafam matam khudimakta aina cheksinduna talakli
अदुबु महौसागी खोंचतनिना खुदों थिनिंगाय अतुमक ओय मणिपुरदा अहान बोइना इरमदम मसिदा साजबा निंगोल खुदो अदुबु ngasidi akhoi chingnaningai oidre अखोई दमक ब्राइट इंटरप्राइजेस की निंगो खुदो ब्रेक की मतुंग मखा ताबा पाउ पिजरी पंडित दीनदयाल उपाध्याय की चामग अहम सुब मपोक कुमन थौरंग मरी लेना इंटेलेक्चुअल फोरम ऑफ नॉर्थ ईस्ट ने सिंधुना वाटर क्राइसिस इन मणिपुर इश्यूज एंड इंटरवेंशन हाइबा हिरमदा नोमगी ओइबा खन्ननैनबगी मीफम अमा ngasi ahanba manipur rifles ki banquet hall da pangthokre tongan tongan baloisang singdagi lakpa akang ahi kayana saruk yaduna pangthokhiba thoram aduda wangang laduna works minister TS Biswajit na ngasi malemgi oina aying asagi khalde chauna akaiba lakpadagi nongju nungsa sang nairaktabadagi miyoiba khunaina achauba awaba ama mayoknari masi malemgi oina achauba isu ama oirakli ngasi lamdam asida su ikangi awaba chaitheng phanglibani masi kharadang ओइरबसु हंथाननब मतम ओइरे स्टेट असिदा साबगी चांग नोंग नोंगमगी हनगलकली लाइबक फबदी साबदगी मिसी मिना याउदब असिनी हाइरदुना अखोइना उमंग वामंग लेप लेतना कोकथोकपदगी ngasi असिगुमलबा महौसागी अवाब चैथेंग असि नंगलिबनी हाइबा अखोइ खुदिंगमकना खंथब मतम ओइरे हाइखी इसिंग हाइबसी अखोइ ngasi याम मरि लेनेबा सोशल प्रॉब्लम थुनिया लेबल अदुगा सोशल सोशियो इकोनॉमिक देसु मसी याम मरि लेनेबा अखोइ ngasi ising tadre drought we sisu social kanoma or problem mu bari nebo because maram di machine krade effect or ke ha kanda akoi social economy de effect ore masina akoi pambi thabi aro de ni agriculture gi lakte mu tam se koi sani ngai kai le lakhe de nebo madu ki deficit me aum che sine kari no overall ngasi the rain deficit ne effect ore che ko gi mu ko 70 akoi agricultural block de effect ore ye ngasi Deaf Welfare Organization Manipur amadi All Manipur Association of Deaf and Mute na sinduna with sign language everyone is included haiba thimda khumphugani thoi suba International Day of Sign Language ke thoram pangthokre ngasi Manipur Press Club da pangthokhiba thoram adugi saruk ama oina silent rally amasu satki thoram aduda saruk yakhiba Social Welfare Department ki Deputy Secretary Banti Ningthozamna lol thoktraba amadi nasu tathiraba miyoi sing asi khunai asida leiriba micham miyamga karida su kheneba leite micham miyamna tawbangamba khudingmak makhoi su tawbangammi maramaduna miyamna makhoi busu manaba miyengda yengbaga loinana makhoi gi hingbagi hakpu pifam thoki haiki ngasi nimisida akoin mayam na thamning kano sidi akoina na ta do misina mayam gi mekta pun matamda kon yam hangoi ni kai ni yumni tholaga pulap matamda wa mina wa hara pada ta hodra ganda ta dan kumda base mina mi kaya de koi nan karem na biba kat koi nongna biba adumone na khanba amasimba koi samaj le ri ba masim ta koina to honing da bang message thamjage aroi bada koi mi khidmang na koi wang ngam haibe smaina अकोई म्यूई खिदमंग ना कोई डीप मिट की मोई की तौरी बा पाव फाउनो दिसनर बा साइन लैंग्वेज से मसी मयाम पुलब हाइमिनासी हाइ वाफम थमजै आयुष्मान भारत दिवस का मरी लेना डिस्ट्रिक्ट हेल्थ सोसाइटी टेक्नोपल डिस्ट्रिक्ट न सिंधुना ngasi मोरे हॉस्पिटल द फ्री हेल्थ कैंप अमा पांगथोखरे हेल्थ कैंप अदुदे अवेयरनेस स्क्रीनिंग ऑफ नॉन कम्युनिकेबल डिजीज लेप्रोसी टीबी एबी PMJAY फ्री sugar test hypertension na chingba sing lem na test tawki kem adu medicine dental NCD department gi doctor kayana anaba sing layeng khi kem adu da chaurakna miyoi yangkhai lom lem na layeng khi bagaloina na hidak lang thaksu yen thakhi nakal amarom da Ayushman Bharat Divas ka mari leinana ngarang district health society technopal district na leibi village dasu lem na layeng bagi thoram ama pangthokhi आईना थिंख्रबा लालहोलो पीपल्स लिबरेशन आर्मी PLA गे निफुमाथोय सुबा मपोक कुमोन थौरम पांगथोखरे मपोक कुमोन थौरम असि ngasi लुप असि जनरल हेडक्वार्टर टैक्टिकल कमांड स्ट्रेटेजिक कमांड 252 मोबाइल बटालियन अतई लानमी की यूनिट डिपार्टमेंट स्टेशन सिंगल लोइनेना पार्टी के सेंट्रल ब्यूरो SR1 SR2 SR3 SR4 की मफम सिंगदा पार्टी की फिराल द इकाई खुमनबा उटपा अमदी इमालैबा के दमक थवाई कटख्रबा अथौब सिंगी मफम द कोक नोंदुना इकाई खुमनबा उट्टुना चिंगलेम न पांगथोखी
लोइनना पार्टी के सेंट्रल ब्यूरो की मखादा लेरिबा 468 अमदी 10 सुबा डिविजन सिंगदा लेरिबा डिपार्टमेंट खुदिंगमकना लेबाक मियामगा लोइनना स्टार यावबा फिराल अमदी पीएलए की अंगांगबा थवान मिचाकसिंग थेतुना मणिपुर की मफम सिनबा थुंगना पीएलए की 94 सुबा मपोक कुमन थौरम पांगथोखी लोइनना मणिपुर मियामगी निंगतंबा हंजिनबगिदमक लेप लेतना चंगसिलिबा निंगतम लांजंग असिदा मांगजिन थाना थवाई कथोक्तुना लाकलबा मियामगी निंगतम लानमी पीपल्स लिबरेशन आर्मी की 94 सुबा मपोक कुमोनगा मरी लेनना आरपीएफ की प्रेसिडेंट इरेंगबम चावरेन्ना मणिपुर की मियामदा याइफा पाउजेल पीखी हाइरी चटलिबा था असिगी कुनमरीदा मणिपुर पुलिस कमांडोना पांगई बाजार दगी फारे हाइरिबा लाउलोलुप अमगी मिंग सिजनरिबा पुंगदोंबम माइकैदगी वांखै मयुम संजोय चहिगी 93 अपोकपा डब्ल्यू इबोबी अमदी अंड्रो लैतान पोकपीदगी चिंगाखम सुभाष सही कुनगा तरुक अपोकपा सीएस सनातोंबा हाइरिबा मियोय अनि असि एनआरएफएम गा करिगुंबा हिरम अमतदा मरी लैनदे अमसुंग केसीपी एनआरएफएम हाइबा लुप लैते हाइना आइना थिंख्रबा लालहोलुप नेशनल रिवोल्यूशनरी फ्रंट मणिपुर की इंफॉर्मेशन एंड पब्लिसिटी सेक्रेटरी सनाजावो मैतैना थादोरकपा चेरोलमना हाइरक्ली मणिपुर यूनिवर्सिटी स्टूडेंट यूनियन मुसुना सिंधुना नुमित निनी चुपना चथरखेबा इंटर कॉलेज लिटरेरी मीट लिसिंग नि तारामापन गी ngasi अरोइबा नुमिता पेट्रोटिज्म अमसुंग नेशनलिज्म दा युमफम ओइबा इसै सांगदमनबगी थौरम अमा पांगथोखरे इसै सांगदमनबगी थौरम अदुदा तोंगान तोंगानबा कॉलेज की महिरोय तारामाथोइना सर्क याखी नोंगालगा इंडिया पाकिस्तान सेपरेट तौबे मसी बिगी बोजादन बिरम अदुमंगी पर पापी सनाना बा खमि पा अन लिटिलिटिना सिजर फंक्शननि दिननि बिगी बोजादो मसी अयेबसिंगना इरगा थानमलिबा लाइरिक कया असि मणिमुक्तादगी हेना ममल यामी हाइना कुंबी केंद्र के एमएलए एस बीरना फोंगदोखरे वाफम सिंगरांग इबुदौ इसिंग चाइबा हराउथेल द पांगथोखिबा पोइरई खुमौ खोरजै लुप कुंबी साफोंबगा लोइनना वाहेंगबम याइमा सिंहाना इबा फमुंग फमांगदा हाइना मिंगथोनबा उपन्यास फोंगबा अमदी सैरेंग सैदिनबगी थौरम अमदा अथोइबा मिथुंगलंगी वारोल पिरदुना हाइखिबनी महाकना मखा तारादुना अयेबसिंगना वाखलना खंजिलगा मिटना उबा फंगद्रबा वाखल लौसिंग कया इथोक्तुना तुंगी मिरोलगी लन ओइगदौरिबनी मदुना फजबा पुवारी सेमलकपदा मतेंग फंगदौरिबनी मसिदा इमुंग मनुंगी मियोसिंगसु सौगतपियु अमदी अयेबसिंगसु हक्सांग फना लैबियु हाइखि माके थोरकपसे यामना फबनी हाइना याम संकाजरी माने कीबा असे कोई सोमाज असिदा तुंगा हौजिक अमसु हौजिकि मिरोन अदुगा सोमाज तुंगी मिरोनदा काना हौगदबा पोट अमनी हाइना ने थमजगे थौरमदुदा सरुक याखिबा कुंबीदगी सोशल वर्कर बॉबी जेम्स वहेंगबमना आइखोय मितै सिंगसी पुवारी बुयामना थवैदबा लाइथोकनबा मियोय कांगलुपनी मितोपकी पुवारी दिन नै खंगी मसिमकना चौखट मनिंग हननबगी अचौबा मरम अमसु ओइरी मरम अदुना अहोबा कयासी पुथोक्तुना अमदी मेनसिंदुना चौखटपा खुनाई अमा ओहनबदा अयेबगी थौदांग याउदबा यादे हाइखी हौजिक अमुक सानबगी पाउ फंगबिगनी नाइन सेक्टर एआर की तरुक सुबह असम राइफल्स ने सिंधुना था असगी कुलुमदोई दे चथरखिबा स्टेट लेवल आर्चरी कंपटीशन लिस्टिंग नि तरामापन ngasi loisinkhre ngasi loisinba numita pangthokhiba final stand up da Indian round men's category da L Milan na gold, M Vikas na silver amadi S Robert na bronze lawki Indian round women's category gi oina M Baby na gold, Irom Abesana na silver aduga L Sophia na bronze lawki compound round boys category da S Ramakanta na gold, M Bikram na silver and Malem Nganba na bronze aduga compound round women da SS Manorama na gold, L Juliana silver, T Susitra na bronze medal lawki recurve round men's category da and Amarjit na gold and Malem Nganba na silver and Faritoy na bronze amadi recurve round women's category da L Sima na gold, P Jennifer na silver,
Lumilana bronze mana lauki. Thauramadu mari lainana 9 sector AR gi deputy DIG Siddharth Chandrana lamdam asigi miyam gi marup oiriba AR na law and order ngakpa khakta natana sport ki powerhouse ama oiriba Manipur gi inkhalakliba sanaroi kayabu pukning thogat papami masimakna 9 super sector AR na sinduna archery competition asi pangthokpani haiki. Manipur is a state which has given birth to lot many sports women and men who've done tremendously well for the country. We also promote sports and other such activities amongst the youth in Manipur, so that Manipur produces more and more sportswomen and sportsmen who further go on and do well for the country and within the country as well as abroad. Ngase ayuk phong ki pause singi maroi ba pausing amuktang pun na khangminase. Lamjingba Times Minister reshuffle tawgi wafam center gi lusingba singa khanari atopa party gi MLA kayasu BJP da changningba apamba phongdorakpa leire. Chief Minister plastic khwaidagi yamna khomlakpa miyoida lupa lising yankhai gi mana pigani joy isagi chathok senthok leitana iromdom lepsaba yaroi El Jayant Kumar Fegokta gi khongjang college sing khuntak lansibaga chap manakre more leiba lainga ki loisang singda electric bill lupa crore amaga lakh kun tolambadagi mai kakre Sana Laibak Manipurna amukasu Krisi Karman Award fangle Pothok Sathok Hengat Naba Thabak Tauningbagi Inot Hablagle Angkalian Chief Minister Reshuffle gi wafam center na khanari Congress ki councilor manga BJP de yaukre Yensembam Bilasini da Lifetime Achievement Award lising ni tarampan piragani Amik Plastic sijinada naba campaign da plastic akta sijinakre Sangai Express ikang isang na sokhan daba phongma sa khangdok na ba hotnari ikang gi fibam yangsin na ba center gi team laglagani BJP na lusing balai ngak na ahongba mayam puragle Chief Minister Oza amana mahiroi nupi masa mapan ijat manghan khre court rapis ama phadok pikre lusing ba sindaba gi problem laite Chief Minister Pogna fam naga gi santi gi khongthang da chawna problem mayok na re State na mana kaya fanglagdi basina government na miyam gi thabak tawri haibagi khudamni Chief Minister Party ki problem laite Minister reshuffle gi di center ga khanari Agriculture Department na Krishi Karman Award fangle Robert Naurengi Imana Best Designer Award fanglagle EJL Express Political leader oirabadi miyam na harauraga pengadavani aigi khudongchaba khak khallabadi wahanthok laite Atopa bu ikai khupnaba isagi leijaba na penthokpa ngambadu afaba khunaini let pau RPF ama drug ta chenaba ani fare DGP Trophy Award ki ming lauthokre Mauna ama jingan ngai oina siramle Ireibak Lenga ki lusingba sinnaba amadi party manungi penadabagi irang leitre Political leader ama oirabadi miyamgi awabadu kokhangadavani miyamna haraubada penthokadavani Naharol singna masa marondom lepa ngamnaba honasi Naharol gi thaudang BJP manungi problem leitre atai party gi MLA kaya party sida changlaknaba haijarakpa leiri Chief Minister Plastic ki polam sing khwaidagi khomlaga IMC da sinarakpa miyoi singda sel mana pigani joy College hostel loisinaba honabada principal na athingba pibani Bimol Amiki Lifetime Achievement Award Yensembam Bilasini da piragani Huyen Lan Pau Mumbai gi Tata Hospital da laying chatpada Manipur da gi chahi khudingi crore kaya chaning tawri Tokhaiba Firal Constitution Laihandravadi Peace Accord ta khuyek piroi muiva MLA kaya BJP da changlaknaba approach tawragli Imung manungi oiba irang leitre Chief Minister Nupi macha mapan gi ikai khumnaba manghanbagi case ta abungoton court na phadok pikre Loisilakpada maroiba pau amuk hana pizari. Naga Peace Talk ki matangda muibhana phongdok leba wafam asina state asita sokadaba karisu laiti haina Chief Minister N Biren phongdokre.
Laingakna lakadori ba chahi singda maitai cheng marang kaina puthokna ba thaurang laukhat kadori. Amadi Manipur House Raspberry Fibam Yang Silunaba Imphal Dega official team Ama Tharagani Haina Chief Minister and Biren Haikre. Howzikiti Times of Manipur na pizza ba nung tili pau matang asta loisinjare ahen ba pau ga loinana nimidang pung mapal da mukphang bigani.